Image Paodam yang tabiri basungbu ahamamukta da khurumzari. Housing Maroiba Pauda. Embroidery amadi tailoring machine ching yantopagi thorom Kaksing Assembly constituency gi MLA Y Sur Sandana thoiba mitung oiduna pangthokre. Miyoi chawum lomda health card sing yanthokre. Amadi Sinlond a health card kang khutna North East Ziriba Mix Kang Tournament 2018 gi champion oikre. Housing Pau sanuna pizari. Kaksing Assembly constituency gi manung channa leiba MOBC amadi SC gi beneficiary singda embroidery amadi tailoring machine yanthopagi thoram amanga se nungtel Kaksing Makalekai da leiba KSIS Somorje ke yumda pangthokre thorom da Kaksing Assembly constituency gi MLA Y Sur Sandana atoiba mitung BJP Kaksing Mandal gi president KSIS chawbuna thoromapu oibagaloinana atei miyogya su saruya ke Tharomdada apunba beneficiary kuntrani thoida embroidery amadi tailoring ge polam singadu kosinaki Kaksing Municipal Council Kaksing amadi Kaksing Garden Management Trust anina Kaksing District gi uyok singda Kaksing Garden amadi uyok singbu hena phajaba miengnapam oina senganaba pandamda uhi panba uchara sing thakre Kaksing Assembly constituency gi MLA Yangkhom Surchandra Kaksing Municipal Council ge Chairperson Naurem Sanjay Kumar, Vice Chairperson KSI Jaljit, Councillor Singh, DC Kaksing Nalinthang Talent IAS Amadi SP Kaksing Yangkhom Victoria MPSU Uchara Thaba ki thabakta sarugya Usara Thaba aduga mari lainana MLA Y Sur Sandana hai Kaksing Garden ge makha thangba singsangi sarukta wahi panba Panbi Thaba Sina, Kaksing Garden Bu, Hena Mapung Palagani. Pambi Singasi, Mapung Padaglaba Matamna, Asangba, Jingsang, Wahen Bagaloinana, Mausagi Pazava Saksam, Adu, Purak Pangam Lagani, Matamaduda, Aikuina Urudraba, Useng Makansing Su, Uva Panglagani, Asangba Uyok Zing Ama Sangatpada, Akoibada Ladyba Miamnasu, Mating Pangbio Haina, Pungdoki. Koi Ibergin Nuba, Kansukan Badagi, Mam Tasalaga, Koi Usiksi. Hanal lamdu usik me am par phore matak tahi lising muk thagi sila aina se kon se matam dari usik kasi makhal du par mag habitat create tawni kwa kasi par phore bani mag habitat kawila karke me am thari ana koi me am nasu masida cooperation pibiba ruga makha tar ko su koi me am sangdana koi Kaksing Garden hen kan surrounding si koi me am develop tawina si Mahiroi Singda Punga Warigi Warising Liduna Tahanbana Mahiroi Sing Schoolda Zaning Bagi Itel Pon Gane Punga Wari Hibasi Apabalamsa Sazad Wakalonge Lengani Asigumbasing Ase Naha Oiribasinge Wakalda Chuchin Handuna Makogi Lamsa Sazad Pagadanba Darkar Oi Haina Education Minister T.S. Radhisamna Ngase Numitarini Satagadaba 7-day workshop on folk tales and ITS Educative Values for Elementary School Teachers ke tharomda thoiba mitung ge warol pireduna haikibani State Council of Education and Research and Training SCERT Government of Manipur na sinduna Nampol High Secondary School da pangthokiba tharomduda Education Minister T.S. Radhisamna makatana phongdokibada workshop asida Saruk Yariba Oza Yankairom Asina, Mahiro Shingidamakta, Makoi Masen Amagamaga, Wadi Libagi Kala Asi, Training Manu Asida, Chushina Bahunakadabane, Haiduna, Oza Oiriba Kudimangna, School Hibasi, Angang Singe, Yamna Pungning Singsen Pam, Mapam Amo Ohenaba, Makoigi Matok Sing, Tawayangna, Pangtuk Nabasu, Training Sinda Apil Dauke. Tharomda da Akanaba Mitung, Oina Sarubia Kiba Zonin, Education Official, Bisnopur, Nepramp, Tikendrezina Haikibada, Punga Warigi Maru Oibaga, Marilena Pangtogleba workshop Ase, Mamangda, subject Ama Oina Tamnamba, Modern Science Ke, Parasinge Ahangba, Mapamado, Manson Nabagi, Marilena Bahiram Amani Haike. Workshop Aduke Ahanba session Ado, Professor Is Biharina, resource person Oidana Pangtoke. Kurai Nandabam Leikai Ijala Parisa ke Manung Chanaleba, Kurai Gram Pansayat Honda Mioi.
Johumlomgi health card sing yanthokre ngasi health card yanthopgi tharamadda sarubya khiba kurai nandebam laikai zira parishad ke member atokpam okendro na phondokibada chief minister nongtom birena hodokiba anoba mission khungaksat sigi meyang makada AAY family disabled widow amadi atei list yawa mirsing Manipur health mission amadi zila parishad ka kusamnaduna kurai konsam laikai gram panchayat Kurai Laisram Laikai, Gram Pansait, Amadi Kurai Nandebam Laikai, Gram Pansait ke Manung Chanaleba Mio Johumnomda Kungang Sasi, Mission Gi Makada, Health Card Asian Tokpane, Card Asina, Ana Ayek, Yaropamatanda Hospital, Amada Hector Satuna, Layang Bayaragane, Matamsana, Widow Card, AAY Family Card, Pahoda by Mio Singda Card, Asi Pibada, Kudung Sadabakara, Mayonariba Asi, Atobomatamda Marileneba Dipamen Katanatuna, Kohonaba, Honaragane Haiki. Nasiri Asmolaba, Equigi, Siminasagi, Simi Kimbangi, Kata Sipadi, Mioshina, Tanaba Pangadovsi, Equigi, Simolaba, Kata Sipu Pai, family to be, Inni Manunda Leva, family members in Mioshina, Tariguma Narakil, Pokumatanda, Sahi Madan Narapatagadi, Madu Rasi, Apandaki, Palahani, Ana Layangi, Sava, Hanagi Mukhyamantri amadi opposition ge luchingba o ibobina haikre skun sing sandan lambi ontokpana phaba mahiroi puthokpa ngamloi ababa mahiroi puthoke harabadi makhung sengba mathoktai wafama singasi sangapam da leiba ike higher secondary school da handak haidokeba kosemna logba class 12 da position tarakraba mahiroi singbo opogi thoronge atoiba atitege warolda o ibobina phondokibani Ibobina Makatana Haike, Mahiroi Putonaba, Honabada, Yunge, Halaman Singdagi Hauraga, Uza Singa, Nungsinaba, Madilena Basangi, Makoibu Yamna Nungsina, Lamsing Mamatoktai, Nasigi Manipur, Hayang Makuigi, Oigadabane, Kana Honarabading Amloidaba, Amadi Mai Pakloidabagi, Madam Leiro Haike. Maramasina, Mahiroi Shingna, Matam Pumbada, Kana Honaba, Amadi Halaman, Amadi, Uza Singi, Guidance, Ngapa Matoktai Haike, Taromasida, School Asige. Art stream da first second tarakibe ningthauzam radharani amadi sunila devi yauna atei position lower krebe mahiroi singda kudon potpi duna ikai khumnake tharomasida MPCC ke president ti ana hauke hanagi upamukhyamantri gaikhangam hanagi mantri gobinas konthauzam su sarugya ke hairi tharomaduda school ge governing body ge secretary Sarichandana Pondokibada School asida Mingsanduna Tamkiba Mahiroi Punamak Apabo Idaba Yade Haiba Pandam Ase School Asigi Lengdraba Pandam Ne School Ase Linkapadagi Ngase Paba Position Holder Kya Torakpangam Kiba Ase School Asigi Honazamane Haike Yumthang Naribaleba Myanmarda Tongan Tongamba Meite Singna Kundaba Kul Kayamarum Lairagasu Tisikong Hainasu Kangnariba Texikong Kul Asida Meite Singe Asoba Saktam Ngakpa Kul Ama Oiri Haina Myanmar Ge Tangbao Kulda Ladiba Lamyamba Hizam Irabona Arabia Hiptan Kiba Mopamda Tizen Kongsatsa Kiba Patriotic Writers Forum Manipur Ge President Yaskul Kwairapamna Ngasi Impalda Tunglabaga Pangmi Sanga Kanana Unaba Amada Pungdokre Yaskuna Makatana Pungdokibada Myanmar da Leba Meite Sing Metelond Ngangba Mioy Lesilaktre Habisi Aran Mane Texikong Kul Asida Ladiba Mipung Kudimang Metelon Loina Ngangauri Haike Kongsat Aduda Sadugyariba Forum Ge Secretary Rakesh Nauramna Pungdokibada Texikong Kul Asida Puna Maite Yumnak Tarage Mathakta Lehauri Punna Missing Chaniga Kuntra Lady Naurem Laisram Sagol Semp Jingtam Takelambam Amadi Burki Hongbumna Singba Yumnak Sagaina Lehauriba Kul Aduda Maitelun Bungangduna Sexina Maitegi Sanebibu Ngahori Haike Assam Maitei upon Baluke President Wangkhem Sarasandrana Haikre BJP ke Lengak Sasana Assam da Indian Citizens Amendment Bill Janarabadi Awang Nongpo Raja Singda Susolok Payai Wapumasing se Gandhi Memorial Hall da Pangtokpa Herikonge Tarataruk Suba Mapokuman Taranga Marilena na Pangtokpa Apan Suba Kamina se Irandang quiz ke final episode ke Atoiba Atitigi Warolda Sarchandana Pondokibane Sarchandana Makata Duna Assam ki Sibasagar ki Mio Shingna Assamese ne Haibangam Zadre Bangladesh tage Haijalakpa migrant singna Dispur Jila ge MLA Oikre Bangladesh tage Haijalakpa migrant singe Masing Lak Marputara Sure Handak National Register of Citizenship ke record matungena Lak Hongpurom de Masi Makata na Tizana Bakangan Kre Ain Kaina Sangchalakpa
illegal migrants sing aktonabagidamagta Manipur Sarkar amadi miyamna tarang lokotpa matam oire. Taramaduda Herikonge President Ratan Kumana Pungdopada Herikon Sahi Tarataruk Surabasu Tawada Batabakaya Amawali. Pangtokiba Tabak Torom Singda Aswe Engam Yaurabasu Jumtok Sanaba Poktok Bibu Haiki Taramaduda Sangnariba Saite Academy Awardee Yumnembam Ibum Sabusu Ikai Kumnaki. Human Association for Economic Development President R.K. Taraksanana Taramaduda Guest of Honor Oikibakalunana Kangminasi Quizda Makong Matang Tarakraba Singda Manapiduna Ikai Kumnaki. All Manipur Comrade Mother Association Gay President Serto Evikom na Haikre Lengang Paikaliba Kongang Sasi Go to Village Mission Gay Saduk Ama Oinangarang Sursampur District Gay Tweeding 5 cent Village da Torampang Topage Manungchanna Indira Gandhi National All Age Pension Yenabage List Torakpada Kulsidige Mioi Anigi Mingdagi Hana Yorok Tray Asumna Aran Batabak Toribasangi Matakta Lengang Exon Lokat Bio Wapamasing as Manipur Press Club the Pangto Papamisanga Unabada Serto Evikom na Pondo Kibane Mana Makata Kibada Susampur District A Sagang Sub Division Ge Manungchana Leba Kula Sida Ngasi Pauba Lengaki Oibakudung Sab Amata Pangdana Leragli Handak Lengang na Go to Village Haiduna Paikaliba Mission Asida Kulgi Praza Singna Kanaba Kya Panglagani Habagi Asa Kya Tauri All Age Pension Pinabagi Lista Kulgi Mioi Anigi Mingdagi Hena Yaurak Tribasi Karam Tauribano Kungi Missingna Beneficiary Oinaba Hunabada Awaba Kya Mayonaki Aduga Karamna Aranba Beneficiary Sing Hapsilibano Hiramsiki Matanga Marile Nevasingna Kumna Yangsan Bigabaga Luinana Aranba Tawusang Matata Exon Lokapiu Haina Serto Evikom na Pungdoragli Pana Makata Kibada Kula Asi Yum Chamagatara Taruglom Tai Masagi Manungda Marzatigi Yum Yankai Kongi Yum Hompu Rom Aduga Maitegi Yum Homsu Yauri Yum Samagi Matakta Leiraga All Age Pension Pinaba Lista Makoi Anigi Mingtamag Yaropasi Labactivane Tadusigi Sarangnaba Labadagi Narangi Go to Village Gay Tauram Mapung Pakitri Haiki. Hoigi Manipuri Chief Minister was on Sarkana so two better Asipujang Binangai, Asigi Rista Zaobese, Aina Ujik Pai Bene, Asigi Mingse, a quickie comb giving Amapaunate, Sergeant Namagat, Adakat Lodabra, Ris to Mingdo, Adu Sergeant Namakane, quickie comb giving Amapau Yaute, Adu the labor mission that day, Amapau, Asibu Tuna Sarkana Jansen View, Asigi Torapa missing do, Tuna Makui Matata, Exxon Lobio Haina Aina. Ngasinung ten pung marirom tarpa aduaida Tingnopon SP Dr. as Ibum Sagi Miang Makada DSP CDO More Thomas Toksom Amasung OC CDO More Y Sakti Sena losing batim Amana More 1 number 5 to labor drug vendor Amada Red Satabada Ngasepam Premila Devi Jay Yankai Elias Bimola Mapureba Ngasepam Ibumcha Prem Nagar Labuk Laikai More the labor Asifari Mangondagi WY tablet Nipumari brown sugar gram manga atopa makal kharagi guli sink syringe mobile handset ahumna chingba polam kya phagale hairi Pitribida lairiba slam dharma chappa mioi singna leiba mapang kudimakta thabalgi khongsata yumpham oiduna pangthokna bagom Manipurda su hengdagi hauraga Ramzan ge thoram pangtholagani loinana Ramzan thana lakpada All Manipur Muslim Organization Coordinating Committee Amokok Amadi Chaminariba Constituent Organization Singe Mohus Sinduna Lamdamasigi Miamda Yapapozin Pizadi Loinana Ramzan Thana Lakpada All Manipur Muslim Organization Coordinating Committee Amokokna Chaminariba Constituent Organization Ge Mohus Sinduna Lamdam Asigi Miamda Yapapozin Pizadi Amadi Lamdamasi Santi Leba Wail Sumba Lengak Ama Oinaba Mapugi Mapamda Thonizadi Aduga Lamdam Sida Hingminariba Zati Puro Kudimakta Su Ingna Chikna Leminanaba Tangdu Laitaba Kunai Ama Ohen Bisano Haina Amokoki Zenen Secretary Waidu Rahmanangasi Hatada Leba Amokoki Office Ta Paumisanga Unabada Pondo Kibane Waidu Ramana Hai Ramzantha Asigi Mapung Eba Pandamde Kangba Kanba Katokpa Punsigi Mayon Semba Amaga Amaga Nuksineba Sini Masi Slam Dharma Chapa Muslim Punamana Taudabi Yadaba Matau Amane Loinana Equina Yamna Ing Tapa Kana Zainaba Yaudaba Yamna Nuksinana Mioiba Zatina Leminagadaba Tha Amane Haiba Ramzantha Asigi Manungda Miamna Lambi Sorukta Bazada Hotel Nursing-bada Changduna Rosa Kahembinadana Basu Amakoke Maike Dagi Islam Chaliba Isin Inausingi Mapamda Thamlagli
Kanagumana Rosa Kaina Salabadi Madu Islam Dharmabu Singnabani Haina Logani Hainesu Wahiduna Pundurakli. Tholapa atagi daita masang sana pugadamni masi kudingmak roza kaiba amadi kaidaba haibasi yengsanangai damakta koina amukokna koi task force ama social dare haiba task force se koi kun thadokuna tha supa hayengdagi thadoga tha se machupna yengsanangani kana gumba maduda koina thena bayawragadi madugi apata daita masana pugadamni haibasi amukokki makai digi amukana thamdare Morida Ladiba Bharat Sansan Nigam Limited VSNL Office Hangliba Customer Service Center ki computer Mamang Chahil isingane taratari ki Jungi Tang Kumathoida Nong Khakpana Maram Oiraga Yakki Dabadagi Customer Singna Landline WLL Mobile Singi Bill Tipam Leitabana Kudung Sadaba Kya Mayong Naduna Ngasi Pawba Lady Haina Customer Singna Punduragli House customer singna bill tinaba hunabada BSNL office morida paisa pisalaba matung BSNL ge staff singna amuk head office impalda tharaga bill thibagi thabak sathanare kudong sadaba asi marilene basingna thuba matamgi manungda yengsin biduna customer singe awaba asi kohan binabasu appeal tawrakle Lamtong Khong Farmers Development Society Kaksang Assembly Constituency ge Secretary na Thadaropa Cherol amagi matungina lagliba megi tang tarani pant irai numike ayok pung tarung makai tabadagi hauraga Kaksang Tera lambidagina Kuman Khongnang Phawbagi manungda leiriba Lamtong Khong asi JCB sizinaduna tengbagi thabak pangtholagani Khong asigi nagyatta law uriba lomi isin inaw khudimangna matam sana thoraktuna saruga biu hairi Karnataka da Congress ke MLA ahum amadi ZDS ki na MLA ani party ga I paw phawna bangam dana mangkhre hairi Congress lawmaker amadeti MLA punamak tekta kaitna punna lai haiki ngase ayukta nauna khalaba Congress ke MLA sing meeting tawgadabani adubo MLA ahum Rajsekhar Patel Nagendra amasung Anand Singh party ga I paw phawna bangam khidre hairi Anand Singh amasung Nagendra ga Reddy brothers ka yamna londinai hairi Reddy brothers na BJP ga mari lenei ZDS member Singh Raja Venkatappa Nayak amasung Venkata Rao su party ga I paw phawna bangam dana lai haire Congress amasung ZDS ke MLA kharada BJP na themnaba honari haina Congress ke lawmaker amana phongdokhe Outgoing Chief Minister Siddharamaya Nadi Congress ke MLA punamak amato oina lai haike Congress Luisingba DK Sivakumar na haike BJP na mokoi ke MLA kharabu mantignari adumoinama gamen semna bagi masing suna leibanina karisu waruninga leite gamen semna ba thabak thoram sing changchile BJP ki lusingba amana haike Congress amasung ZDS legislator singa paw phonare Karnataka gi miyamna Prime Minister Narendra Modi amasung BJP President Amit Shah bothajai Karnataka da BJP ki lengak amapame ZDS amasung Congress manungda miyam amana Sauri makoi adu BJP da changlakane handa pangthokiba Karnataka Assembly Mikhalda BJP na seat samaga sumna mari pangduna largest party oike Congress na seat Humbutanipan amadi ZDS na seat Kuntranipan pangke Independent MLA ani tharaga Congress amasung ZDS na chungsanaba government semnabagi majority lady haide MLA mantingnabagi akibal lady haina anoba CM oigani thazariba ISD Kumar Swami na haike magi party ZDS na seat kuntrani panda karabaso Congress na sabotuna makoina government sengmani haiduna Kumar Swami na claim tawri Korea ani ke marakta ministerial level da meeting tawgani tawramba ado North Korea na toklakane haikiba ado nuai taningai ne haiba wafam South Korea ge ministry na phongdokre South Korea gi Unification Ministry ge wangangloi bengte hinna haike North Korea na makoi ge warep hongdoklaga lebak ani ge wari sanaba ado pangthoklagani thajai North Korea ge Korean Central News Agency KCNA ge official nadi North Korea amasung US ka ge wari sanagadaba adusu yeithokadra haibagi chingnabalei matang thada US President Donald Trump amasung North Korea leader Kim Jong Un ga wari sananaba thorang tawtuna leribane hawjai sanabige pawpizari Sorogating be Youth Club Ziribamna Sinduna Ziribam ge Helgat Maning Laikai Community Hall Satariba Marisuba North East Ziribam Mexkang Tournament 2018 ge Champion Sinlont e Helgana Oikre
Arang pangtho ke valuation bagi thoramda sanakhiba final match da Ceylon A Helgat Kankot amadi Panjal Club Khunau sanakhiba match aduda Ceylon A Helgat na Panjal Club Khunau Panjan kumanga tramanga da maithiba pikibane Ngarangi loishin bagi thoramda Helgat Gram Panchayat ke Pradhan L Somrendona thoiba mitung sorok atingbe Yoder Club ke advisor M Gopal Singhana thoromapu aduga AJSA ke President M Brazakanta amadi KSIS Asukumar anina khanaba mitung sing oina saruyaki hauzik arobada maruiba pau amone pizari Embroidery amadi tailoring machine yantopagi thoram Kaksanga Assembly constituency ge MLA Y Sursandana thoiba mitung oidana pangthokre Miyoi chawum lomda Helgar Singh yanthokre amadi Ceylon A Helgat Kangkutna North East Ziriba Mix Gang Tournament 2018 ge champion oikre Image Paodam asigidi matang sidaloizere ming tabiri bapunamapu amokana kulumzere